complaint laitaba hauzik seasonary ba secure prepaid meter ki mahuta smart meter panbe ki khongthang ama MSBTCL na satharak liba ase sada chama legal point yade adumak satharak lagadi all Manipur Power Consumer Association na MSBTCL ga legally thengnagani mathau tarabadi damage suit tawgani hana all Manipur Power Consumer Association ki general secretary Konthaujam Sanatom na phongdorakli Imphal East ki Wangkhai Mahupam Lampak Laiba Lizard Library Community Hall da Paumising Unaba Matasana Tomar Makataraduna Laibaga Sigi State Krada Panba Tokraba Smart Meter Asi Manipuda Paner Number Taurang Chatari Ministry of Power in notification na prepaid meter sing smart meter da on Tokner Bahai Wafu Madu Manipur Kaktagira Atopa State Singda Haibadi UP Punjab Mizoram Nagaland State Singasida Sana Drabra Loinana notification Asi mandatory Oibra Natraga Oidabra Haiba Mayak Seng MSPDCL na Sengdok Piu Pongdorakli MSPDCL RDSS ki makada status ki electric consumer singda masana yadana complaint laitaba prepaid meter lauthok laga ano smart prepaid meter pansiliba sin khudong sada kya thole Union Power Minister Manohar Lal Khatar na Parliament mifamda miam the smart prepaid meter asi miam pumma maki mandatory nat hena lauthoki haiba wafam sanatom thamladuna Consumer Electricity Act 2003 gi section 47 clause 5 ki makhada right amasung protection lawba yai amasung voluntary oigadabani haina lauthokre fiba masida MSPDCL na smart prepaid meter nampu da panba amade sindokpa lepkadabane smart prepaid meter panzaroi haiba consumer singda aki tujungba amade mai kakpana chingba tawroidamne haina thamlakli pawgi mifam da all Manipur Power Consumer Association gi president amade atai thaupu sing susaruk yaki prepaid meter hani yari du log thoga smart meter pan du sikadira smart meter si pan bada amso hani du log thog da labor sine harbor labor do moin contractor ni age koi khangi moi stop ta date adugi engagement setting doi ne log thog pa amso hapchen ba tholi ta ba adi thabak man ba pasa hina chana bi budi de tawli du di moi gi kari interest no koi khangdre manung gi do sumaina sathar pase yaroi prepaid meter khuding mak ta pan ba pam jab do palalu thung da jaga du deida karam karam ba fa ba khali meter palu ya hanagi meter do teniyar guarantee ni yadre hai yadadre sintu ini hai meter hani che yadre sintu ko target committee amana meter yadre hai ki notification to people khanga laga singadam ne yadre hai do moina ne thobanga kenoga pani ai di lol ani de kono bani adu he na hapsin ge ani makai o ho ba ken mi hana bang apte ne ba adu mui de badu mai mu le ba adu lol ani hu mehendra di madu ya di ga ga hai kari menang gino adu di meter do defect litro darkar le di ligate lo gani mui bata damage to we ai